Hi ma'am, good morning. Ma'am, aigi blog se ngasidi imanabise chakidoreba ko ma'am ado chature na sisigi carrot simadi yanam se hap ke na kon haku pise yanam se hap ke na mangonda si carrot sima pura hap khragen loina lendhok pani asi se amuk thadok sira na khanba ko laibak ti leitre ai se khangdri ado si pura carrot sima lendhalage aduga ai manabi da happy khrage ado carrot sima loina lenthoe aduga si sumukti yarani da sum akhoi sar ka ke yaw banatabaina ko rang daga dum che da jum salaga pi khrade dum ma ju phana koina chana yarani asidi anaubaina na halen gi bagini na sum thamawra sai sabun sima ado se makong ji thadok sira khan mane aina kungthale ba ko aidi jenam ji ju ojing matam na khangdi yamna chawkhatre mamang de am phajaram ba dumaina phajadare se dum yare se makha da kumda ga jumsan bigarage aduga hangam se happy sirai naina khanba ado moi se ngasi su ngasi ma leiraga mo hayeng chakhidoina mo kam moi gi manaw ni pam su laktiba ko aduga kamai kha khuramaga hayeng se chakhidoini adu ngasi dagi thammade hangam se patkedrang de jam su jam da baina hangam se hapuro no ai mana adu hangam di hatre jenam siti phajana happy rage aduga jenam se ची अमदी योमसलगा आइना नापाकपी खतंगले हेगला थलकपनी नापाकपी सिना मना मंगरी बंगा सिना nga thongge to boko na handi jerum jen thong bisare ngai nga thong bi jege to bachalam dai sida adu jenam siga adu ga ina kole hawai khara ma si kole hawai rajma se yam pa mane boko khoi di kole hawai hai do rajma khara ga adu ga khamen akhabi se nahan bel to la de lera ko do mangona khara happy re sumaina paper da dumjo akhoi likla ta gi bagi ayuki makhong sing de chot law le ra sumai jomsan gradi keno to godra keno pat khibra khang de aduna ngahak te sumai sando thamage horen moi chalam dai da yomsan biraga loy sumaina phajana sandok na thamage dum ngahak tang gradi paper se ga yomsalaga adu rangam ne yomsan gradi adum phana kuina thamyani mayum jo baga free staff chan thamuradi aduga aise breakfast se minimum puri chase dana ina haiba ko adu moi sabji ke ke di horanu chaga lupaga chase na puri khara hobire ayuki angang sing ju bread te pijau du nungai tana ai puri khara ga duga angang sing hana pijana ba tawi ge duga khoi hanmo muk charage angang sing ge ani tawra angang mari moi di angang ani se ina imanabi gi angang ani se moi di cha the aduga akhoi parugi di sangom amaga si yong se aini camera thangat khiba ko video tawdra ni kai ba tom se imanabi gi machani pa se boss mari amani yong aduga akhoi mo angang sing pijaloi mina akhoi achouba akhoi mu charage imanabi ga mainu pa ga se phammaga chari reni kari दूध खत्म नहीं हुआ है पर रही अब तक पिरा केतन I weigh 65 और अनिस नहीं हन बता 58 हाँ अब पिज़्ज़ा में आमा आई मालूम है ना इस हम ज़्यादा ये लोइना चंगांग थे ngang ba duga igina sangom aduga khoi se cha thak polorak pada dum pung hojik se tara mathoi makhai muk tare ba ko aduga makhoi ma pasu duty de hale ma halak pada kaino nga se leina pore nga thau ji nga so ngor ado nga thongaga aduga nga thau ma ngauraga iron ba ma tawraga moi pijana ba tawrage aduga ise nga se machu ga no ga to pani nga di phadi phajare khang di haw ga da haw re da haw na bo tho na rage thonga Isinam lawang nga thong ba su loire aduga nga thau ngau ba su loire alu khamen leitana alu ga ngau sale aduga
ꯑꯩꯅ ꯑꯩꯈꯣꯏ ꯃꯄꯥꯗ ꯍꯥꯏꯕꯀꯣ ꯏꯔꯣꯟꯒꯦ ꯃꯣꯔꯣꯛ ꯑꯝꯇ ꯂꯩꯔꯝꯗꯕꯩ ꯋꯥꯅꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯎ ꯃꯣꯔꯣꯛꯁꯤꯁꯨ ꯁꯨꯝ ꯑꯃꯃꯝ ꯍꯥꯞꯄꯗꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯗ ꯏꯔꯣꯜꯂꯒꯀꯣ ꯑꯉꯥꯡꯕꯁꯨ ꯁꯨꯝ ꯅꯨꯡꯇꯤꯒꯤ ꯃꯣꯔꯣꯛꯁꯦ ꯑꯃꯨꯛ ꯍꯥꯏꯗꯤ ꯅꯨꯡꯇꯤꯒꯤ ꯉꯥꯡꯉꯝꯃꯦ ꯍꯦꯛꯇꯕꯅꯦ ꯑꯗꯣ ꯑꯩꯅ ꯃꯣꯔꯣꯛ ꯍꯦꯛꯎꯁꯨ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯄꯥ ꯍꯦꯛꯂꯒ ꯄꯨꯔꯛꯑꯦ ꯃꯥꯅꯦ ꯃꯣꯔꯣꯛ ꯅꯨꯡꯉꯥꯏ ꯑꯁꯦꯡꯕꯒꯤ ꯌꯨꯝꯗꯒ ꯄꯥꯟꯕ ꯀꯥꯏꯁꯦ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯎ ꯃꯣꯔꯣꯛ ꯏꯔꯣꯟꯒꯦ ꯍꯥꯏꯅ ꯇꯧꯔꯒꯀꯣ ꯃꯣꯔꯣꯛ ꯂꯩꯔꯝꯗꯕ ꯑꯗꯨꯒ ꯑꯗꯨꯝ ꯑꯩ ꯈꯜꯂꯦ ꯑꯩꯈꯣꯏ ꯎ ꯃꯣꯔꯣꯛꯁꯦ ꯍꯦꯛꯑꯒ ꯂꯣꯜꯂꯒꯦ ꯍꯥꯏꯅ ꯃꯄꯥꯗꯁꯨ ꯍꯥꯏꯍꯧꯗꯕ ꯗ꯭ꯌꯨꯇꯤꯗ ꯍꯜꯂꯛꯄꯗ ꯃꯣꯔꯣꯛ ꯂꯩꯔꯣ ꯍꯥꯏꯅ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯨꯝꯒꯤ ꯄꯥꯟꯕ ꯀꯥꯏꯁꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯦꯛꯑꯒ ꯍꯥꯞꯄꯒ ꯏꯔꯣꯟꯕ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯁꯤꯒꯗꯒꯤ ꯃꯔꯤꯈꯛꯇꯤ ꯍꯦꯛꯂꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯈꯛ ꯍꯥꯞꯆꯤꯜꯂꯒ ꯏꯔꯣꯜꯂꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯕꯨꯗꯤ ꯆꯥꯒꯗꯕ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯑꯍꯟ ꯃꯔꯤꯇꯅꯤ ꯆꯥꯗꯣꯏꯁꯦ ꯑꯃꯦꯠꯄꯤꯒꯤ ꯇꯥꯏꯞꯇꯅꯦ ꯈꯤꯇꯪ ꯈꯤꯇꯪ ꯆꯥꯅꯕ ꯍꯥꯏꯅ ꯂꯣꯏꯔꯦ ꯑꯃꯦꯠꯄ ꯑꯂꯨꯒ ꯇꯣꯃꯦꯇꯣꯒ ꯂꯣꯟꯕꯅꯤ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯁꯨ ꯂꯣꯏ ꯆꯥꯅꯩ ꯑꯩꯈꯣꯏ ꯃꯄꯥ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯃꯥ ꯀꯔꯤꯝ ꯆꯥꯗ꯭ꯔꯦ ꯑꯌꯨꯛꯀꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯆꯥꯕ ꯂꯣꯏꯔꯒꯀꯣ ꯏꯃꯥꯟꯅꯕꯤꯒꯤ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯑꯦ ꯃꯣꯏꯅ ꯕꯤꯍꯥꯔꯗꯒꯤ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯂꯒ ꯂꯩꯔꯨꯒꯗꯕꯗꯣ ꯆꯠꯇ꯭ꯔꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯉꯁꯤ ꯑꯃꯒꯁꯨ ꯂꯩꯔꯅꯤ ꯉꯁꯤ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯕꯁꯦ ꯆꯠꯇ꯭ꯔꯦ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒ ꯃꯥꯏ ꯃꯅꯥꯎ ꯅꯨꯄꯤꯒ ꯑꯉꯥꯡ ꯑꯃꯒꯗꯤ ꯂꯩ ꯑꯗꯨꯅ ꯒꯦꯁ ꯍꯥꯎꯁꯇ ꯑꯩꯈꯣꯏꯒꯤꯀꯣ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯒꯦꯁ ꯍꯥꯎꯁꯇ ꯑꯣꯏꯅ ꯃꯣꯏ ꯑꯍꯨꯝꯗꯤ ꯂꯩꯔꯦ ꯑꯩꯈꯣꯏꯗ ꯂꯩꯒꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯦ ꯄꯤꯛꯄꯅꯤꯅ ꯑꯉꯥꯡ ꯃꯆꯥꯁꯨ ꯆꯦꯟꯕꯅꯤꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒ ꯑꯗꯩ ꯃꯣꯏ ꯐꯦꯃꯤꯂꯤꯒꯗ ꯂꯩꯕꯗ ꯑꯗꯨꯝ ꯍꯤꯞꯄꯝ ꯂꯩꯇꯕꯅꯤꯅꯀꯣ ꯏꯪꯊꯝꯊꯥꯅꯤꯅ ꯑꯗꯣ ꯃꯣꯏ ꯃꯅꯥꯎꯅꯨꯄꯥꯒꯤꯗꯨꯗꯤ ꯑꯗꯨꯝ ꯒꯦꯁ ꯍꯥꯎꯁꯇ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡꯗꯤ ꯑꯗꯨꯝ ꯊꯤꯟꯁꯦ ꯍꯥꯏꯅ ꯑꯗꯣ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯄꯨꯡ 2:30 3:00 ꯇꯥꯔꯛꯇꯣꯔꯦ ꯑꯗꯣ ꯃꯣꯏ ꯊꯨꯡꯉꯔꯦ ꯃꯅꯥꯎꯅꯨꯄꯥꯒ ꯀꯩꯅꯣꯒ ꯃꯥꯏ ꯃꯅꯥꯎꯅꯨꯄꯤꯗꯨꯒ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯉꯥ ꯊꯣꯡꯕꯗꯣ ꯇꯦꯡꯀꯣꯠ ꯑꯃ ꯂꯩꯍꯧꯕꯅꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕꯤꯔꯦ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯤꯐꯤꯟꯗ ꯇꯧꯔꯒ ꯊꯤꯟꯕꯤꯔꯨꯔꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯒ ꯑꯗꯨꯒ ꯆꯥꯛ ꯀꯥꯝꯕꯤꯔꯦ ꯑꯁꯥꯕ ꯆꯥꯛ ꯀꯥꯝꯃꯦ ꯑꯗꯨꯒ ꯆꯥꯛꯀ ꯇꯧꯔꯒ ꯊꯤꯜꯂꯨꯔꯅꯤ ꯒꯦꯁ ꯍꯥꯎꯁꯇ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯃꯅꯤꯟ ꯊꯥꯗꯣꯛꯑꯒ ꯁꯥꯍꯅ ꯍꯣꯠꯀꯦꯁꯇ ꯍꯥꯞꯄꯒ ꯄꯤꯈ꯭ꯔꯒꯦ ꯃꯣꯏ ꯃꯗꯨꯃꯥꯗ ꯆꯥꯖꯔꯨꯔꯅꯤ ꯑꯩꯈꯣꯏꯗꯤ ꯆꯥ ꯂꯣꯏꯔꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯅ ꯍꯥꯏꯌꯦ ꯑꯩꯁꯨ ꯆꯧꯁꯤ ꯍꯥꯏꯅ ꯑꯩ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯅ ꯑꯩꯅ ꯑꯗꯨꯝ ꯌꯨꯝ ꯊꯕꯛ ꯂꯣꯏꯁꯤꯜꯍꯧꯔꯒꯦ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯉꯔꯥꯡꯁꯨ ꯊꯥꯡꯒꯠꯇ꯭ꯔꯕꯅꯤꯅꯀꯣ ꯉꯁꯤ ꯊꯥꯡꯒꯠꯂꯛꯑꯒꯦ ꯍꯥꯏꯅ ꯑꯩ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯕꯁꯦ ꯃꯇꯝ ꯌꯥꯝ ꯆꯪꯉꯦꯕ ꯑꯗꯨꯅ ꯅꯨꯡꯊꯤꯟ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩ ꯑꯗꯨꯝ ꯏꯗꯤꯇꯤꯡ ꯃꯇꯝ ꯌꯧꯕꯅꯤ나 ꯀꯩꯅꯣ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯆꯥꯛ ꯍꯥꯞꯄ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯣꯏꯒꯤ ꯄꯤꯊꯣꯛꯈ꯭ꯔꯒꯦ ꯑꯉꯥꯡꯁꯤꯡꯁꯨ ꯀꯩꯁꯨ ꯁꯨꯝ ꯅꯛꯄꯅꯤꯅꯀꯣ ꯁꯤꯗꯒꯤ ꯃꯣꯏꯒꯤ ꯕꯦꯔꯦꯛꯁꯦ ꯅꯛꯄꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯨ ꯀꯩꯁꯨ ꯂꯣꯏ ꯆꯠꯆꯔꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯆꯦꯔꯪꯁꯤꯗ ꯔꯥꯡꯁꯤꯗ ꯄꯨꯈꯝꯁꯨ ꯁꯨꯝ ꯄꯤꯔꯦꯕꯀꯣ ꯑꯗꯨꯝ ꯆꯥꯅꯕ ꯑꯩꯅ ꯃꯥꯁꯨ ꯂꯣꯏꯁꯤꯜ ꯂꯣꯏꯔꯦ ꯃꯥ ꯊꯤꯟꯖꯧꯔꯅꯤ ꯑꯗꯨꯒ ꯃꯣꯏ ꯆꯠꯈ꯭ꯔꯦ ꯃꯈꯥꯗ ꯑꯩꯈꯣꯏ ꯃꯄꯥꯒ ꯀꯩꯅꯣꯒꯁꯨ ꯑꯉꯥꯡꯁꯤꯡꯁꯨ ꯂꯣꯏ ꯆꯠꯅꯤꯡꯉꯤ ꯌꯦꯡꯉꯣ ꯑꯩ ꯒ꯭ꯔꯥꯎꯟꯒ ꯂꯩꯕꯅꯤꯅꯅꯦ ꯃꯄꯥꯒ ꯑꯃꯤꯠꯀꯁꯨ ꯂꯥꯛꯑꯦ ꯃꯣꯏ ꯆꯠꯆꯈ꯭ꯔꯅꯤ ꯕꯥꯏꯛꯇ ꯇꯧꯔꯒ ꯃꯣꯏ ꯊꯤꯟꯖꯧꯔꯅꯤ ꯅꯛꯄꯨꯗꯤ ꯅꯛꯏꯗ ꯑꯗꯨꯒ ꯑꯩꯅ ꯏꯗꯤꯇꯤꯡ ꯇꯧ ꯂꯣꯏꯔꯛꯄꯗ ꯃꯥꯁꯨ ꯂꯥꯛꯑꯦ ꯏꯪꯉꯦ ꯍꯥꯏꯁꯤꯅꯤ ꯏꯃꯨꯡꯗ ꯂꯩꯔꯗꯤ ꯈꯔ ꯏꯪꯕ ꯐꯩ ꯑꯗꯣ ꯃꯄꯥꯟ ꯆꯠꯂꯗꯤ ꯏꯪꯉꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯊꯨꯅ ꯏꯪꯉꯦ ꯌꯥꯝꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥꯅ ꯑꯩ ꯏꯗꯤꯇꯤꯡ ꯇꯧꯔꯛꯄ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯛꯄꯗ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯆꯥ ꯂꯣꯟꯕꯤꯔꯛꯑꯦ ꯃꯥ ꯆꯉꯥꯡ ꯊꯛꯑꯁꯦ ꯍꯥꯏꯅ ꯆꯉꯥꯡ ꯂꯣꯜꯂꯛꯑꯦ ꯃꯥꯅ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠ ꯂꯣꯏꯈꯤꯕꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯪꯈ꯭ꯔꯦ ꯃꯉꯣꯟꯗꯁꯨ ꯂꯥꯛꯑꯦ ꯌꯦꯡꯉꯣ ꯃꯥꯁꯨ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯅꯤꯡꯗꯦ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠ ꯂꯣꯏꯈꯤꯕꯒ ꯑꯗꯨꯒ ꯌꯦꯡꯉꯨ ꯁꯤ ꯄꯤꯇ꯭ꯔꯨꯁꯦ ꯆꯥ ꯊꯛ ꯌꯦꯡꯉꯨ ꯆꯥꯛ ꯀꯌꯥꯝ ꯄꯥꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯑꯗꯨꯒ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯃꯣꯏꯁꯦ ꯃꯃꯥ ꯃꯆꯥꯁꯦ ꯂꯣꯏꯁꯤꯜꯂꯤ ꯌꯦꯡꯉꯨ ꯀꯟꯅ ꯁꯤꯗ ꯃꯣꯏ ꯕꯦꯒ ꯉꯔꯥꯡ ꯐꯦꯟꯁꯤ ꯕꯖꯥꯔꯗꯒꯤ ꯄꯨꯔꯛꯄꯅꯤ ꯁꯤꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯤ ꯉꯁꯥꯏꯁꯤ ꯌꯣꯝꯁꯤꯟꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯃꯥ ꯌꯣꯝꯁꯤꯟꯕꯗ ꯍꯥꯞꯆꯤꯟꯖꯈ꯭ꯔꯅꯤ ꯄꯤꯇ꯭ꯔꯨꯁꯦ ꯊꯕꯛ ꯌꯥꯝ ꯐꯩ ꯑꯩꯈꯣꯏ ꯄꯔꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯃꯇꯦꯡ ꯑꯃꯃꯨꯛ ꯁꯣꯝꯗ ꯀꯩꯅꯣ ꯇꯧ ꯑꯩꯗꯤ ꯀꯔꯤꯝ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯁꯦꯠꯇ ꯃꯉꯥꯏꯔꯦ ꯍꯥꯞꯇꯣꯏꯁꯦ ꯀꯔꯤ ꯍꯥꯞꯇꯣꯏꯅꯣ ꯈꯪꯗꯦ ꯃꯃꯥ ꯂꯣꯏꯁꯤꯜꯂꯤ ꯀꯟꯅ ꯌꯦꯡꯉꯣ ꯁꯤꯗ ꯃꯥꯒꯤ ꯁꯨꯝ ꯆꯥꯎꯋꯤ ꯁꯤꯒꯤ ꯕꯦꯒꯁꯦ ꯂꯨꯄꯥ 100 ꯑꯣꯏ ꯃꯥꯜꯂꯦ ꯃꯥꯅ ꯄꯨꯔꯛꯄꯁꯦ ꯁꯤꯁꯦ ꯅꯍꯥꯟꯅ ꯆꯤꯛꯀꯟ ꯆꯥꯔꯦ ꯑꯗꯨ ꯃꯊꯪ ꯑꯃꯨꯛ ꯉꯥ ꯆꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯦꯔꯨꯝ ꯊꯣꯡꯉꯦ
ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯥꯅ ꯍꯌꯦꯡ ꯄꯅꯤꯔ ꯊꯣꯡꯕ ꯈꯔ ꯄꯨꯒꯅꯦꯅꯅꯦꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯂꯝꯕꯤꯗ ꯆꯥꯅꯕꯒ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯣꯡꯗꯣꯛ ꯊꯝꯃꯝꯃꯁꯦꯅ ꯃꯥꯅ ꯄꯅꯤꯔ ꯃꯥꯅ ꯊꯣꯡꯉꯦ ꯄꯅꯤꯔꯁꯦ ꯍꯌꯦꯡ ꯄꯨꯅꯕꯒꯤ ꯑꯗꯨꯒ ꯑꯩꯅ ꯌꯦꯔꯨꯝ ꯊꯣꯡꯉꯦ ꯑꯗꯨꯒ ꯃꯣꯏ ꯃꯅꯥꯎꯅꯨꯄꯥꯒ ꯃꯅꯥꯎꯅꯨꯄꯤꯒꯗꯣ ꯃꯣꯏꯗꯤ ꯇꯟ ꯆꯥꯒꯦ ꯍꯥꯏꯅꯀꯣ ꯆꯥꯛ ꯄꯤꯔꯛꯑꯅꯨ ꯇꯟꯁꯦ ꯕꯥꯔꯣꯗ ꯆꯥꯛ ꯆꯥꯈ꯭ꯔꯕꯅꯤꯅ ꯃꯣꯏ ꯅꯨꯡꯗꯥꯡꯗꯗꯤ ꯇꯟ ꯆꯥꯏꯅ ꯇꯥ ꯅꯣꯏꯔꯦ ꯑꯗꯨꯒ ꯇꯟ ꯄꯤꯈ꯭ꯔꯅꯤ ꯄꯅꯤꯔꯁꯨ ꯊꯣꯡꯕ ꯂꯣꯏꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯥꯅ ꯑꯩꯈꯣꯏꯁꯨ ꯆꯥꯅꯕ ꯇꯧꯔꯒꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯣꯏꯁꯨ ꯒꯦꯁ ꯍꯥꯎꯁꯇ ꯑꯥꯗ ꯂꯩ ꯁꯤꯗ ꯁꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯕꯗꯣ ꯑꯁ ꯔꯨꯝꯁꯤꯅ ꯄꯤꯛꯑꯃꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏꯕꯀꯣ ꯃꯣꯏꯁꯨ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯑꯗꯨꯒ ꯌꯦꯔꯨꯝ ꯊꯣꯡꯖꯤꯜꯂꯦ ꯍꯧꯖꯤꯛꯇꯤ ꯍꯌꯦꯡꯗꯤ ꯃꯣꯏ ꯑꯗꯨꯝ ꯆꯠꯈ꯭ꯔꯅꯤ ꯅꯣꯡꯉꯥꯜꯂꯛꯄꯒ ꯑꯗꯨꯝ ꯀꯃꯩꯈꯥ ꯈꯨꯔꯝꯃꯒ ꯃꯣꯏꯁꯨ ꯃꯣꯏ ꯊꯕꯛ ꯃꯐꯝꯗ ꯍꯟꯈꯤꯗ꯭ꯔꯣꯕꯅꯦꯕ ꯑꯗꯨꯒ ꯁꯤꯅ ꯃꯣꯏꯒꯤ ꯌꯣꯝꯕꯤꯔꯦ ꯇꯟꯒ ꯄꯅꯤꯔ ꯊꯣꯡꯕ ꯈꯔꯒ ꯑꯗꯨꯒ ꯀꯩꯅꯣꯒ ꯌꯦꯔꯨꯝ ꯊꯣꯡꯕꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥꯒ ꯃꯥꯏ ꯅꯨꯄꯥꯒ ꯑꯃꯤꯠꯀꯁꯦ ꯊꯤꯟꯕ ꯆꯠꯂꯤꯅꯤ ꯃꯣꯏ ꯊꯤꯟꯕ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯇꯣꯛ ꯂꯣꯏꯔꯦ ꯑꯁꯤꯁꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯍꯥꯟꯅ ꯃꯃꯥꯡꯗꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯗꯤ ꯈꯪꯒꯅꯤ ꯑꯩꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯒꯦꯁ ꯍꯥꯎꯁꯇꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯄꯥꯅ ꯁꯤꯗ ꯂꯩꯔꯒ ꯑꯩꯅ ꯀꯜꯀꯇꯥ ꯂꯩꯕ ꯃꯇꯝꯗ ꯑꯃꯨꯛ ꯑꯉꯥꯡꯒꯤ ꯋꯤꯟꯇꯔ ꯚꯦꯀꯦꯁꯟꯗ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯃꯛꯀꯤ ꯔꯨꯝꯗꯨ ꯑꯩꯅ ꯂꯩꯔꯝꯕ ꯔꯨꯝꯗꯨꯃꯛꯅꯤ ꯁꯨꯝ ꯁꯥꯏꯠꯀꯤꯁꯦ ꯁꯤꯁꯦ ꯑꯁꯤꯗ ꯂꯩꯔꯦ ꯃꯣꯏ ꯑꯅꯤꯅ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯑꯃꯤꯠꯀꯤ ꯃꯅꯥꯎꯅꯨꯄꯥꯁꯦ ꯍꯌꯦꯡꯗꯤ ꯉꯟꯅ ꯆꯠꯈꯤꯗꯣꯏꯅꯤꯅ ꯆꯥ ꯂꯣꯏꯔꯒ ꯀꯣꯜ ꯂꯤꯛ ꯄꯨꯔꯛꯑꯣ ꯍꯥꯏꯕꯗ ꯃꯣꯏ ꯑꯅꯤꯁꯨ ꯉꯥꯏ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯄꯅꯤꯔ ꯊꯣꯡꯕꯁꯦ ꯃꯄꯥꯟ ꯑꯗꯨꯝ ꯊꯝꯃꯝꯃꯒꯦ ꯍꯌꯦꯡꯗꯤ ꯍꯥꯞꯄꯒ ꯄꯤ ꯉꯟꯇꯥ ꯆꯠꯈꯤꯗꯣꯏꯅꯤꯅ ꯊꯕꯛꯁꯨ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯄꯣꯊꯥꯎꯔꯅꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯌꯨꯛꯀꯤ ꯉꯔꯥꯡꯗꯤ ꯍꯤꯟꯖꯥꯡ ꯂꯩꯍꯧꯔꯕꯅꯤꯅ ꯆꯥꯛ ꯑꯃꯨꯛ ꯀꯥꯝꯃꯦ ꯃꯌꯥꯝ ꯃꯣꯏꯁꯦ ꯍꯥꯞꯄꯤꯈꯤꯅꯕꯒꯤꯅꯦ ꯑꯗꯨꯒ ꯁꯤꯅ ꯕ꯭ꯔꯦꯗꯁꯤꯅ ꯑꯉꯥꯡ ꯃꯣꯏ ꯑꯍꯟꯒꯗꯤ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯇꯣꯏꯅꯤꯅ ꯀꯩꯝ ꯆꯥꯔꯣꯏ ꯍꯥꯏꯔꯦ ꯑꯗꯨꯝ ꯄꯦꯛ ꯇꯧꯔ ꯄꯨꯈ꯭ꯔꯒ ꯑꯥꯗ ꯆꯥꯎꯔꯅꯦꯅ ꯁꯣꯅꯨꯅ ꯁꯤꯗ ꯆꯥꯛꯆꯥꯔꯤ ꯃꯥ ꯉꯔꯥꯡ ꯌꯦꯔꯨꯝ ꯊꯣꯡꯕ ꯆꯥꯎ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯊꯦꯡꯗꯣꯏꯅꯤꯅ ꯑꯉꯥꯡ ꯑꯅꯤꯗꯤ ꯑꯗꯨꯝ ꯕ꯭ꯔꯦꯗꯀ ꯆꯉꯥꯡꯒ ꯂꯨꯞꯄꯒ ꯆꯥꯖꯔꯅꯤ ꯃꯣꯏ ꯑꯅꯤꯁꯨ ꯁꯤꯗ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯃꯣꯏꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯛꯑꯃꯤꯅ ꯑꯩꯁꯨ ꯃꯣꯏ ꯍꯣꯠꯀꯦꯁꯁꯤꯗ ꯆꯥꯛ ꯍꯥꯞꯄꯤꯈ꯭ꯔꯒꯦ ꯃꯣꯏꯁꯦ ꯍꯣꯠꯀꯦꯁꯁꯦ ꯃꯣꯏꯒꯤꯅꯦꯕ ꯃꯣꯏ ꯅꯍꯥꯟ ꯂꯥꯛꯄꯗꯁꯨ ꯆꯥꯛ ꯄꯨꯔ ꯂꯥꯛꯖꯅꯤ ꯃꯣꯏꯗꯤ ꯆꯥꯛ ꯄꯦꯠꯅ ꯆꯥꯕꯅꯤꯅ ꯃꯣꯏ ꯈꯔ ꯄꯦꯠꯅ ꯆꯥꯏ ꯑꯗꯨꯅ ꯆꯥꯛ ꯄꯦꯠꯄꯁꯦ ꯑꯩꯗꯤ ꯆꯥꯛ ꯀꯟꯅ ꯆꯥꯕꯅꯤꯅ ꯃꯣꯏ ꯆꯥꯛ ꯈꯔ ꯄꯦꯇꯦꯛ ꯇꯧꯕꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯒ ꯌꯣꯝꯕꯤꯔꯒꯦ ꯑꯗꯨꯒ ꯍꯣꯠꯀꯦꯁꯇ ꯑꯗꯨꯒ ꯄꯅꯤꯔ ꯊꯣꯡꯕꯒ ꯃꯣꯏ ꯂꯥꯏ ꯈꯨꯔꯨꯝ ꯂꯣꯏꯔꯒ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯌꯧꯖꯈ꯭ꯔꯅꯤ ꯃꯣꯏ ꯊꯕꯛ ꯃꯐꯝꯗ ꯆꯠꯈꯤꯗꯧꯔꯦꯗ ꯏꯃꯥꯟꯅꯕꯤꯁꯦ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯝ ꯑꯁꯨꯝ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯝꯃꯁꯨ ꯅꯨꯡꯉꯥꯏꯇꯦ ꯆꯠꯈꯤꯗꯣꯏꯁꯦ ꯄꯣꯠ ꯍꯣꯟꯊꯕ ꯍꯧꯔꯦ ꯁꯨꯝ ꯉꯟꯅ ꯍꯥꯏꯅ ꯑꯗꯨꯝ ꯄꯨꯡ 9 ꯍꯦꯟꯈꯔꯦ ꯑꯗꯨꯒ ꯑꯃꯤꯠꯅ ꯃꯥꯏ ꯃꯅꯥꯎꯅꯨꯄꯥ ꯍꯣꯏꯗꯣ ꯒꯦꯁ ꯍꯥꯎꯁꯇꯒꯤ ꯄꯨꯔ ꯂꯥꯛꯑꯒꯦ ꯍꯥꯏꯅ ꯄꯣꯠ ꯆꯩꯁꯦ ꯌꯦꯡꯉꯨꯅꯦ ꯇꯞꯅ ꯃꯣꯏ ꯃꯁꯥꯒꯤ ꯒꯥꯔꯤꯅꯤꯅ ꯑꯃꯔꯣꯝꯗꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯦ ꯃꯆꯤꯠꯀꯣ ꯑꯉꯥꯡ ꯑꯅꯤ ꯑꯁ ꯄꯤꯇ꯭ꯔꯨꯁꯦ ꯊꯕꯛ ꯌꯥꯝ ꯐꯒꯖꯅꯤ ꯅꯅꯥꯎ ꯆꯠꯈꯤꯗꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯁꯣꯅꯨꯒ ꯎꯅꯗꯔꯦ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯗꯣ ꯃꯣꯏ ꯒꯥꯔꯤꯁꯨ ꯂꯥꯛꯑꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯞꯀꯠꯂꯒ ꯌꯦꯡꯉꯨꯅꯤ ꯀꯌꯥꯝ ꯌꯥꯝꯃꯤꯅ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯞꯀꯠꯂꯒ ꯃꯣꯏ ꯑꯗꯨꯝ ꯆꯠꯅꯕ ꯇꯧꯔꯖꯔꯅꯤ ꯑꯩꯈꯣꯏ ꯄꯔꯨ ꯌꯥꯝ ꯊꯕꯛ ꯀꯌꯥꯝ ꯀꯜꯂꯤꯅꯣ ꯌꯦꯡꯉꯨ ꯄꯨꯔꯤ ꯌꯦꯡꯉꯨ ꯃꯥꯁꯨ ꯊꯥꯡꯒꯠꯂꯤ ꯃꯅꯥꯎꯅꯨꯄꯥꯁꯤꯁꯨ ꯈꯪꯅꯩ ꯑꯩꯈꯣꯏ ꯃꯥꯗꯤ ꯌꯥꯝ ꯋꯥꯡ ꯂꯩꯔꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯒꯣꯋꯥꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯊꯕꯛ ꯆꯪꯗ꯭ꯔꯦ ꯃꯥꯁꯨ CISFꯇ ꯄꯨꯔꯥ ꯑꯩꯈꯣই ꯗꯤꯄꯥꯔꯠꯃꯦꯟ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯜꯂꯦ ꯃꯣꯏ ꯍꯧꯖꯤꯛ ꯃꯣꯏ ꯃꯌꯥꯝꯕꯒꯤ ꯀ꯭ꯋꯥꯇꯔꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯄꯤꯛꯍꯟꯈꯔꯦ ꯄꯣꯠ Hai Sat patara. Lau. Laki. Lak tadi bom. Aduh. Ano bom no? Tunja ko mo ikay di. Bye. Nungaite mi salam dai ga mung nungaite he Bye taro mo paru da. Sino mai di sini? ma nungai ha rồi ba ji Rajdi mấy câu đi dấu đó phone tao rồi đâu ra nè Bây giờ lau qua hả khát mẹ này chứ. bay tao thôi rồi anh nungai tere nungai tere फिर आएंगे बोल रहे हाँ मैं ले रहे मथुर में ले रहे ꯅꯨꯡꯉꯥꯏꯇꯔꯦ ꯄꯔꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯔꯦ ꯃꯣꯏ ꯆꯠꯈꯤꯕꯒꯤ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯄꯔꯨꯁꯦ ꯃꯃꯣꯟ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯅ ꯃꯊꯛꯇ ꯉꯥꯏꯍꯥꯛ ꯁꯥꯟꯅꯍꯟꯕ ꯄꯨꯈꯠꯂꯛꯄꯀꯣ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯑꯗꯨꯒ ꯑꯣꯔꯦꯟꯖ ꯄꯤꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯀꯨꯁꯤꯡꯁꯤꯅ ꯕꯥꯜꯇꯤꯟꯁꯤꯗ ꯍꯥꯞꯆꯤꯟꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒ ꯃꯣꯏ ꯆꯠꯈ꯭ꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯤꯛ ꯍꯧꯖꯤꯛ ꯑꯉꯥꯡꯒꯤꯅꯀꯣ ꯉꯥꯏꯍꯥꯛ ꯃꯊꯛꯇ ꯁꯥꯟꯅꯍꯟꯕꯗ ꯍꯔꯥꯎꯋꯦ
ꯑꯗꯨꯒ ꯑꯩꯒꯤ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯍꯦꯛꯄ ꯄꯥꯝꯃꯨꯃꯟꯗꯅ ꯏꯔꯣꯟꯕꯗꯒ ꯍꯥꯞꯇ꯭ꯔꯦ ꯏꯔꯣꯟꯕꯗꯒ ꯍꯥꯞꯇ꯭ꯔꯦ ꯉꯔꯥꯡ ꯏꯔꯣꯟꯕꯗꯨꯒꯗ ꯍꯥꯞꯄꯝꯃꯗꯤ ꯀꯌꯥꯝ ꯍꯥꯎꯔꯝꯒꯅꯤ ꯍꯧꯖꯤꯛꯁꯨ ꯉꯁꯤꯗꯤ ꯐꯖꯅ ꯏꯔꯣꯜꯂꯒ ꯁꯤ ꯃꯅꯥꯁꯦ ꯍꯥꯞꯄꯒ ꯆꯥꯔꯒꯦ ꯁꯤ ꯅꯧꯅ ꯊꯥꯒꯠꯄꯅꯤ ꯆꯣꯡꯍꯜꯂꯦ ꯑꯅꯤꯈꯛꯁꯦ ꯑꯗꯨꯒ ꯁꯤꯁꯨ ꯖꯧ ꯂꯥꯎꯅ ꯁꯨꯝ ꯆꯥꯎꯉꯦ ꯀꯩꯅꯣ ꯇꯧꯔꯦ ꯌꯦꯡꯉꯨꯅꯦ ꯍꯧꯔꯛꯑꯦ ꯄꯥꯜꯂꯛꯑꯦ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯄꯔꯨꯒꯤ ꯃꯇꯧꯁꯦ ꯌꯦꯡꯉꯨꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯄꯔꯨꯁꯤꯅ ꯁꯦꯟꯗꯜꯅꯒ ꯈꯥꯔꯦ ꯁꯦꯟꯗꯜ ꯑꯃ ꯎꯇꯨꯞ ꯑꯃ ꯑꯗꯨꯒ ꯀꯩꯅꯣ ꯃꯣꯟꯁꯤꯅ ꯉꯥꯛꯁꯜꯂꯒ ꯇꯧꯔꯤꯁꯦ ꯀꯔꯤ ꯀꯩꯅꯣ ꯈꯣꯠꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩ ꯃꯥ ꯃꯉꯣꯟ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯣ ꯉꯥꯡꯕꯤꯗ꯭ꯔꯕ ꯁꯥꯟꯅꯖꯔꯁꯅꯨ ꯍꯥꯏꯅ ꯃꯊꯛꯅꯤꯅ ꯌꯨꯝ ꯃꯅꯨꯡꯗꯁꯨ ꯅꯠꯇꯕꯅꯤꯅ ꯁꯤ ꯃꯅꯨꯡꯁꯦ ꯈꯥꯖꯤꯟꯅꯒ ꯊꯝꯃꯤꯁꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯕꯅꯣ ꯃꯌꯥꯝꯕꯅ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯄꯔꯨ ꯃꯥꯒꯤꯗꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯂꯩꯌꯦ ꯃꯥ ꯃꯟꯗꯦꯒ ꯇ꯭ꯌꯨꯁꯗꯦꯒ ꯃꯣꯏ ꯁ꯭ꯄꯣꯔꯠꯀꯤꯅꯤ ꯍꯥꯏꯅ ꯇꯧꯈ꯭ꯔꯦ ꯅꯁꯔꯤꯗꯒꯤ ꯀ꯭ꯂꯥꯁ 2 ꯑꯣꯏ ꯃꯥꯜꯂꯦ ꯀ꯭ꯂꯥꯁ 2ꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯆꯧꯕꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯇꯤ ꯂꯩ ꯃꯥꯒꯤ ꯍꯌꯦꯡ ꯑꯃꯒ ꯑꯗꯨꯒ ꯑꯃ ꯂꯣꯏꯔꯒ ꯑꯃꯁꯨ ꯑꯃꯨꯛ ꯄꯨ ꯂꯥꯛꯑꯦ ꯁꯤꯅ ꯀꯥꯎ ꯀꯥꯎ ꯁꯥꯟꯅꯔꯤ ꯃꯥꯒꯤ ꯀꯣꯔꯣꯡ ꯀꯣꯔꯣꯡ ꯂꯥꯎꯋꯦ ꯃꯄꯨꯅ ꯀꯩꯗꯧꯔꯤꯅꯣ ꯈꯜꯂꯝꯃꯅꯤ ꯃꯈꯥꯗ ꯁꯥꯟꯅꯈ꯭ꯔꯦ ꯁꯥꯟꯅꯄꯣꯔꯝ ꯐꯪꯅꯔꯤꯁꯤ ꯀꯣꯟꯁꯤ ꯃꯀꯣꯞꯅ ꯂꯣꯏꯗꯣꯔꯤ ꯃꯥꯅ ꯅꯦꯠꯇꯅ ꯖꯨꯝꯕꯨꯒꯤꯔ ꯈꯪꯗꯦ ꯀꯩꯀꯩ ꯊꯥꯡꯒꯠꯂꯦꯅ ꯑꯩꯅ ꯆꯠꯁꯤ ꯍꯥꯏꯕ ꯃꯉꯣꯟꯗ ꯑꯗꯨꯒ ꯄꯨꯊꯈ꯭ꯔꯦ ꯃꯣꯟꯒꯁꯦ ꯃꯥ ꯄꯨ ꯂꯥꯛꯏꯅꯤ ꯅꯨꯡꯁꯥꯁꯤꯗ ꯍꯤꯞꯇꯣꯔꯦꯅ ꯅꯨꯡꯉꯥꯏꯕ ꯈꯪꯉꯦꯕ ꯂꯁꯤꯡꯒ ꯀꯩꯅꯣꯒꯁꯤꯅ ꯑꯩꯅ ꯀꯣꯛ ꯂꯨꯒꯦꯅꯀꯣ ꯊꯥꯎ ꯇꯩꯔꯝꯃꯅꯤ ꯀꯣꯛꯇ ꯑꯃꯨꯛ ꯐꯠꯇꯕ ꯄꯥꯏꯁꯦ ꯑꯃꯨꯛꯁꯦ ꯍꯌꯦꯡꯗꯤ ꯑꯃꯨꯛ ꯁꯪꯒꯣꯜꯁꯦꯟꯅꯤꯅ ꯐꯤ ꯁꯨꯕ ꯇꯧꯍꯣꯏꯗꯦꯒ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯁꯪꯒꯣꯜꯁꯦꯟꯁꯦ ꯁꯨꯗ꯭ꯔꯦ ꯐꯤꯔꯣꯜꯁꯦ ꯑꯗꯣ ꯉꯁꯤ ꯑꯣꯏꯅ ꯃꯣꯝꯄꯥꯛ ꯐꯤꯗꯛꯁꯦ ꯑꯍꯟꯕꯅꯤꯅ ꯁꯨꯗꯣꯛꯑꯒ ꯊꯝꯖꯤꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃ ꯊꯥꯔꯦ ꯑꯁꯤꯁꯦ ꯑꯩ ꯅꯍꯥꯟ ꯃꯌꯥꯝꯗ ꯆꯤꯡꯍꯜꯍꯧꯗ꯭ꯔꯦ ꯑꯩꯅ ꯐꯦꯟꯁꯤ ꯕꯖꯥꯔꯗꯒꯤ ꯁꯤꯃꯗꯤ ꯂꯩꯔꯛꯄꯅꯤ ꯁꯤꯁꯦ ꯑꯩꯒꯤꯕꯨꯗꯤ ꯅꯠꯇꯦꯗ ꯑꯩꯅ ꯑꯗꯨꯝ ꯁꯨꯝ ꯃꯤ ꯂꯥꯛꯄꯗꯀꯣ ꯁꯨꯝ ꯄꯣꯠ ꯑꯃ ꯍꯥꯞꯄꯤꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯃꯤ ꯂꯥꯛꯄ ꯈꯣꯠꯄꯗ ꯁꯨꯝ ꯍꯥꯞꯄꯁꯨ ꯑꯩꯅ ꯁꯤꯒꯤ ꯅꯤꯡꯊꯝꯊꯥꯅꯤꯅ ꯉꯝꯐꯣꯡꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩꯒꯤꯁꯨ ꯑꯃꯈꯛꯇꯤ ꯂꯩꯔꯦ ꯁꯤꯁꯦ ꯑꯩꯅ ꯑꯃꯈꯛꯇꯤ ꯄꯨꯔ ꯂꯥꯛꯄꯅꯦ ꯑꯇꯩꯗꯤ ꯑꯩꯒꯤ ꯀꯔꯤꯝꯀ ꯂꯩꯔꯛꯇꯦꯗ ꯅꯍꯥꯟ ꯑꯗꯨꯝ ꯑꯉꯥꯡ ꯑꯅꯤꯒ ꯀꯩꯀꯩ ꯐꯦꯟꯁꯤꯗꯒꯤ ꯑꯩ ꯁꯤꯃꯇꯪ ꯑꯗꯨꯝ ꯂꯩꯔꯛꯄꯅꯤꯗ ꯑꯩꯅ ꯏꯜꯂꯒ ꯐꯔꯦ ꯃꯤꯉꯣꯟꯗ ꯍꯥꯞꯄꯁꯨ ꯐꯔꯦ ꯑꯩꯅ ꯑꯗꯨꯝ ꯑꯃꯈꯛꯇꯤ ꯑꯩꯅ ꯁꯨꯝ ꯆꯠꯄꯗꯨꯗꯀꯣ ꯐꯦꯟꯁꯤ ꯕꯖꯥꯔꯗ ꯑꯃꯈꯛꯇꯤ ꯄꯨꯔꯛꯄꯅꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯁꯤ ꯊꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯣꯠ ꯆꯦꯜꯂꯦ ꯄꯣꯠ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯒꯤ ꯄꯨꯔꯥ ꯗ꯭ꯔꯣꯞꯁꯤꯃ ꯕꯤꯛ ꯊꯜꯂꯦ ꯊꯝꯐꯝ ꯅꯝꯁꯤꯟꯐꯝ ꯂꯩꯇ꯭ꯔꯦ ꯐꯤꯔꯣꯜꯁꯤꯡꯁꯦ ꯐꯤꯔꯣꯜ ꯅꯝꯁꯤꯟꯐꯝ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯅꯍꯥꯟ ꯅꯣꯡꯒ ꯐꯖꯅ ꯊꯨꯝꯅ ꯊꯝꯈꯤꯕꯩ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯐꯤ ꯍꯥꯞꯐꯝ ꯆꯟꯗꯗꯅ ꯑꯗꯨꯝ ꯑꯁꯥꯕ ꯐꯤꯉꯦ ꯁꯣꯏꯇꯔꯤꯉꯩꯗꯤ ꯂꯣꯏꯅ ꯁꯣꯅꯨ ꯂꯥꯏꯔꯤꯛ ꯇꯧꯕꯁꯤꯒꯤ ꯇꯦꯕꯜ ꯃꯈꯥꯗꯀꯣ ꯀꯥꯔꯇꯨꯟ ꯑꯝꯗ ꯍꯥꯞꯅ ꯊꯝꯕ ꯆꯟꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯐꯤꯔꯣꯜꯁꯦ ꯑꯗꯨꯝ ꯌꯥꯝ ꯂꯩ ꯊꯣꯛꯑꯝꯗꯥꯏꯗꯅ ꯁꯦꯠꯅꯤꯡꯉꯥই ꯂꯩꯇꯦ ꯑꯗꯨꯒ ꯐꯤꯅ ꯊꯝꯐꯝ ꯂꯩꯇꯦ ꯑꯗꯨꯒ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯗ ꯐꯤꯁꯦ ꯁꯨꯗꯣꯛꯅꯕ ꯇꯧꯒꯦ ꯅꯤꯡꯊꯝꯊꯥ ꯃꯇꯝꯅꯤꯅ ꯃꯇꯝ ꯆꯠꯈꯤꯕ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯀꯣꯛ ꯂꯨꯊꯣꯛꯄꯒ ꯇꯧꯕꯗ ꯑꯗꯨꯝ ꯃꯇꯝꯁꯦ ꯆꯠꯈꯤꯕ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯃꯌꯥꯝꯁꯨ ꯐꯤ ꯐꯧꯖꯟꯅ ꯂꯩꯔꯝꯃꯦ ꯌꯦꯡꯉꯣ ꯑꯌꯨꯛ ꯄꯨꯡ 9-10ꯗꯒ ꯑꯗꯨꯝ ꯐꯧꯔꯗꯤꯕꯀꯣ ꯐꯤꯁꯦ ꯀꯩꯅꯣ ꯇꯧꯏ ꯀꯪꯁꯨ ꯀꯪꯉꯦꯕ ꯍꯧꯖꯤꯛꯀꯤ ꯏꯪꯊꯝꯊꯥꯒꯤ ꯅꯨꯡꯁꯥꯅꯤꯅ ꯐꯤꯁꯦ ꯀꯪꯁꯤꯟꯗꯦ ꯑꯗꯨꯒ ꯑꯊꯥꯕꯒ ꯑꯣꯏꯔꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯑꯗꯨꯝ ꯐꯧ ꯇꯥꯔꯦ ꯑꯩꯒꯤꯁꯦ ꯈꯔꯗꯤ ꯊꯦꯡꯉꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 11:30 ꯇꯥꯔꯦ ꯑꯩꯅ ꯊꯕꯛ ꯂꯣꯏꯁꯤꯜꯂꯛꯄ ꯈꯣꯠꯂꯛꯄ ꯐꯤꯁꯨ ꯂꯣꯏꯔꯛꯄꯗ ꯐꯤꯁꯨ ꯁꯨꯝ ꯌꯥꯝꯃꯦ ꯅꯣꯡꯃ ꯐꯤ ꯁꯨꯍꯧꯗꯕꯗ ꯐꯤꯒꯤ ꯈꯖꯤꯛꯀꯤ ꯅꯠꯇꯦ ꯐꯤ ꯈꯨꯖꯥꯝꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯍꯌꯦꯡꯒꯤ ꯑꯃꯨꯛ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯔꯨ ꯍꯣꯏꯒꯤ ꯐꯤꯔꯣꯟ ꯀꯔꯤ ꯁꯨꯗ꯭ꯔꯦ ꯑꯃꯨꯛ ꯀꯨꯝ ꯕꯥꯜꯇꯤꯟ ꯑꯃ ꯄꯤꯛ ꯊꯟꯈꯤꯗ꯭ꯔꯕꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯁꯨꯗ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯁꯨꯝ ꯌꯥꯝꯅꯅꯤ ꯀꯌꯥꯝ ꯌꯥꯝꯃꯤꯅꯣ ꯌꯦꯡꯉꯣ ꯑꯩ ꯑꯃꯨꯛ ꯑꯩꯒꯤ ꯇꯥꯔꯁꯤꯗ ꯃꯣꯏ ꯐꯧꯖꯜꯂꯝꯕꯒꯤꯀꯣ ꯑꯃꯈꯛ ꯇꯥꯔꯒ ꯑꯃꯨꯛ ꯇꯤꯡꯉꯒ ꯐꯧꯔꯤ ꯂꯣꯏꯔꯦ ꯑꯁ ꯋꯤꯟꯇꯔꯅꯤꯅ ꯈ꯭ꯋꯥꯡ ꯌꯥꯝ ꯅꯥꯏꯌꯦ ꯑꯁꯦꯡꯕꯒꯤ ꯃꯌꯥꯝ ꯆꯥ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯑꯃ ꯊꯛꯎꯔꯒꯦ ꯃꯈꯥꯗ ꯀꯨꯝꯊꯔꯒ ꯑꯩ ꯐꯤ ꯑꯀꯪꯕꯁꯨ ꯑꯌꯨꯛꯇ ꯁꯨꯈꯤꯕ ꯈꯔꯗꯤ ꯑꯀꯪꯕꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯑꯩꯒꯤ ꯎꯃꯣꯔꯣꯛꯁꯦ ꯈꯔ ꯍꯦꯛꯂꯛꯄꯅꯦ ꯑꯁꯤꯁꯤꯅ ꯍꯧꯖꯤꯛ ꯕꯥꯔꯣꯒꯤ ꯏꯔꯣꯜꯂꯒ ꯐꯖꯅ ꯆꯥꯔꯒꯦ ꯅꯍꯥꯟꯗꯤ ꯊꯥꯎ ꯆꯥꯔꯛꯄꯅꯤꯅ ꯏꯔꯣꯟꯕ ꯍꯥꯎꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯇꯥꯡꯒꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ